National People's Party की नौना खनख्रबा National Vice President इरेंगबम हेमोचंद्र ngasi Imphal International Airport taramna okhrei mahakki punsigi anauba khongthang asida tangdu leitaba Manipur ama oiraknaba thawai haksang yauna honagani haina phongdokhrei ngasi party asigi thomi kaya saruk yaduna NPP National Vice President irengbam hemochandra okugi thorum aduda mahakna makha taraduna Congress Party deki toklakpa chahi ama makhairom asida lamdam asigi irang asibu mayon karamna chumthokadagi khanduna laki adubu hanadagi sumahakna pamjaduna lakpa National People's Party asi ngasidi North East State singi oiba North East One haiba vision amaga loinana thanglakliba anauba khongthang kaya asina hena inot haptuna party asida yaukibani amadi mamang matamda Central Lengakna North East State singi kholau taramdaba kaya adu platform asigi matengna taragani haibagi thazaba amaga loinana thanglakliba mahakki punsigi anauba khongthang asida thawai haksang yauna tangdu leitaba Manipur ama oinaba honagani haina phongdokhe Konrad Sangwana ko dito ko party ase aigunda hanadagi su yamna pamjaba haitare yamna pamjaba party adum oibani na ayak masigi kano si masigi party asigi ai pamjaba masida yaujanningbagi kano didi handum leiba adu hujiga laiba kogi political kogi scenario sida kai hajab tare kogi notice one haibagi vision amaga loina na kogi Sri Konrad Sangma adigi Tripura gi Pradyot Manikya kogi Tripura gi Tripura muthat toriba adigi अतई नॉर्थ ईस्टर्न स्टेट सिंगदा लैरिबा मयाम सिना पुंझलगा हंदक अगरतलादा मयाम ताबिरमगनी कोई नॉर्थ ईस्ट वान विजन गासी उथोरकपसिदा अयाके वखंदा समाइना मुकरी खनगेबो ए मसिदी यामना फबा प्लेटफॉर्म अमनी